ngasi haurakhiba nonglei nungsitna manipurgi mafam ayambada u wa tekpa yumgi saruk sing paithokpana chingba laibak thiba thodok ta amanga ta thokhankhre nonglei nungsitna wangjingda yumgi yumthak paithokhiba yairipok ngarianda u tekpadagi lambi chathok chasin tawbada ayet poiki 𝗡𝗢𝗡𝗡 𝗡𝗚 yumnam palaudasu yumthak paithokhi asida natana mafam khrada power line paithokibagi thodok sing thokki hairi loinana like minded group na ngasigi akanba nonglei nungsita yumthak paithokiduna awaba nanglaba wangjingda khudaki tengbang oina lupa lising teret mating oina pangkhri hairi ngasi haurakhiba nonglei nungsitna manipurgi mafam ayambada u wa tekpa yumgi saruk sing paithokpana chingba laibak thiba thodok ta amanga ta thokhankhre nonglei nungsitna wangjingda yumgi yumthak paithokhiba yairipok ngarianda u tekpadagi lambi chathok chasin tawbada ayet poiki 𝗡𝗢𝗡𝗡 yumnam palaudasu yumthak paithokhi asida natana mafam khrada power line paithokibagi thodok sing thokki hairi loinana like minded group na ngasigi akanba nonglei nungsita yumthak paithokiduna awaba nanglaba wangjingda khudaki tengbang oina lupa lising teret mating oina pangkhri hairi